Biyang tabiro khwai puna pu image TV na taramna okshabga loina Brajesh Kumar na khurumjari ngasige maroi pauda ngasi leibak asina Kargil Vijay Divas palan pangthoktuna athoba singaphamda ikai khumnaba utkre Manipur da world class weightlifting academy ama linkhatna naba warep lawre haina Chief Minister N Birena haikre saknaiba film maker director actor cinematographer san Haisnam laikidre Kakjingda nauna sagadaba oxygen plant ki mafam MLA M Rameshwar na yengsinkhre loinana Mirabai gold medal phanglaba yabai khudongchaba leiri COVID-19 laina laichat asi ngakthoknanaba upai vaccine kapthokpa asina oidi miyamna laina laichat asidagi ngakthoknanaba leingakna paikhatliba mass COVID-19 testing amasung mass vaccination thoram sing sogatuna test tokthokpiu amadi vaccine kapthokpiu loinana leingakna piiba COVID-19 chana kaklon yum dagi chathoktaba face mask uppa social distancing ngakpa mi tindaba amadi khutsa sapon toina hamdokpa natraga hand sanitizer sinnaduna sengdokpa kaubigano mapungo paw lobirasi Kargil Vijay Divas ki kunithoi raksuba ningsing palan thoram ngasi pangthokli numit asida maraibak kidamakta thawai na pontha oiduna thawai kathok kharbasingbu leibak asina ningsingli Pakistan lanmina mateng pangduna Kargil sector da narol da changlaknaba hona khibasingbu India gi lanmina operation Vijay pangthoktuna maipakhan khide thodok adu lisinga wachamapan marifudra da thokhibani Ladakh da leiba Kargil war memorial da president Ramnath Kovind na chatuna thona pharba lanpamdu da thawai tha kharbasing mafamda ikai khumna utkhi vice president M Venkaiah Naidu na su Kargil war gi hero singi mafamda salute pikhi magna haikibda Lanmising adugi thona adu leibak sina kedawnungda kawba leiraroi Prime Minister Narendra Modi na haikibda Kargil gi lanpham adu India na kedawnungda su kawraroi Kargil Vijay Divas ki palan thoramda Defense Minister Rajnath Singh na Indian Army gi thona amadi kathok khibabu kok nonduna ikai khumnabu utkhi MOS Force Defense Ajay Bhatt Army Chief General MM Narwar ne Air Force Chief Air Chief Marshal RKS Bandoria Navy Vice Chief Vice Admiral G Ashok Kumar Nachingba Saknarba Miyoi Kyasu National War Memorial da Satuna Lanmi Singh Mapamda Ikai Khumnaba Utkhi Amaromda Bangladesh Liberation gi Golden Victory gi Thoramsu Leibak Asina Pangthokhi Lising Wachapan Humdrama Thogi Landa Indian Lanmina Mai Pakhibagi Maira Adu Ayukta Ladakh ki Dras da leiba war member hall da purakhi Kargil war hero singi matang da namba tracer movie trailer Chief of Defense Staff General Bipin Rawat nangarang release tokhi Manipur ki Chief Minister N Birena Kargil Divas palan ga mari leinana miyamda maru oina security personnel singda maipakpagi yaipa paujel pirakli Chief Minister gi paujel da Leipak asigi apunba saktam thugaina naba Pakistan gi kulai paiba lanmi sing amadi Kashmiri militants singi mathakta Bharat lanmina operation Vijay maipakna operation chathaduna tathokkhibagi numit adubu ningsingduna thoram asi pangthokpani numit humudra marini changna yeknaba singbu mayoknaba amadi takthoknanaba chathakhiba operation adu July 23 ta maipakna loishinba ngamkhi numit adu Bharat ki itihas da singthaningai oiba numit amani Kargil Gilan haina khangnariba lanpham adu Bharat ki oinadi military amadi diplomacy gi achoba maipakpa amani Bharat ki lanmi gi asi ana amadi aso apan gi masingdagi naron da changlakhiba Pakistan gi lanmi amadi militants singi aso apan asi ana gi masingna yamna henkhi amadi LOC gi asengba masak adusu malhemda khangan bangamki amadi Pakistan bu malhem gi leibak mayamdagi tukhaina tahan bangamkiba achoba maipakpa amani Makhoyi thawna lingjel ningsing bagaloina na
ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯆꯦꯠꯁꯤꯟꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯈꯤ ꯀꯨꯝꯖꯥ 1994ꯗ ꯊꯣꯛꯈꯤꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯉꯝꯈꯩꯒꯤ ꯂꯥꯟꯗ ꯏꯟꯗꯤꯌꯥꯅ ꯂꯥꯟ ꯉꯝꯗꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤꯕ ꯀꯥꯔꯒꯤꯜ ꯗꯤꯕꯁ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯥꯒꯥ ꯔꯦꯖꯤꯃꯦꯟꯠ ꯑꯃꯗꯤ ꯑꯁꯥꯝ ꯔꯦꯖꯤꯃꯦꯟꯠꯀꯤ ꯖꯋꯥꯟꯁꯤꯡꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯗ ꯉꯁꯤ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ प्रदेशꯀꯤ ꯂꯝꯖꯤꯡ ꯃꯈꯥꯗ एसटी मोर्चा बीजेपी मणिपुर प्रदेश अमदी एक्स सर्विसमेन सेल बीजेपी मणिपुर प्रदेश की माइकैदगी अचंब खुदोल पोस्टिंग पीदुना पुनिंग थौगटपगा लोइनना इकाई खुमनबा उठ्खरे कोइना चत्तुना पांगथोखिबा पुनिंग थौगटपगा लोइनना इकाई खुमनबा उठपगी ngasi कोंगचत अदुदा बीजेपी मणिपुर प्रदेश की वाइस प्रेसिडेंट एंड निम्बस एसटी मोर्चा बीजेपी मणिपुर प्रदेश की प्रेसिडेंट लंजाईगाई गांगमई एक्स सर्विसमैन सेल बीजेपी मणिपुर प्रदेश की कन्वेनर एल रामेश्वर अमसुंग को कन्वेनर एल इबुंगो याउना बीजेपी की थौमी कयाना सरुक याखी मणिपुर लेंगाकना ओलंपिक सिल्वर मेडलिस्ट साइखोम मीराबाई चनुदा मणिपुर पुलिस डिपार्टमेंट दा एडिशनल सुपरिटेंडेंट ऑफ पुलिस स्पोर्ट्स ओइना अपॉइंट तौनब वारेप लौरे हाइना चीफ मिनिस्टर एन बीरेन सिंह ना ngasi लाउथोक्रे वाफम असि ngasi चीफ मिनिस्टर ना पोरमपाता क्रायोजेनिक ऑक्सीजन प्लांट थमनबा सेंगत सागतलिबसिंग अमदी क्यामगैदा डीआरडीओ ना कोविड हॉस्पिटल सागतलिबसिंग यंगचिनबा चटपगी खोंगचत्ता लाउथोखिबनी सीएम ना पाउमीसिंग दा फोंदोखिबदा लेंगाकना लाउथोखिबगी मतुंग इन्ना मीराबाई चनुदा लुपा करोड़ अमगी मनासु पीरगनी अदुगा ओलंपिक जुडो सानरोय लिकमाबम सुशीला देवी सु कांस्टेबल दगे सब इंस्पेक्टर दा प्रमोशन तौरगनी टोक्यो ओलंपिक सरुक याखिबा लमदम सिगे सानरोय मंगा मक्ता लुपा लाख कुमा पीगनी हाइना सीएम ना फोंदोपगा लोइनना मणिपुर लेंगाकना यामना थुना वर्ल्ड क्लास वेट लिफ्टिंग एकेडमी अमा स्टेट असिदा लिंखटना वारेप लौरे हाइना सु फोंदोखी पाउमी सिंगना हौजिक मणिपुर दा चथरिबा कर्फ्यू असि मखा चथबगी मतंगदा हंगबो वहंग अमगी पकुमदा चीफ मिनिस्टर एन बीरेन हाई कोविड की टेक्निकल कमिटी की मीटिंग असि पांगथोकलगनी कर्फ्यू असि मियाम गी आइफनबगिदमक येंगलगा एसेंशियल सर्विस खरदा कोमथोकलगा मखा ताना चथनब लेंगाकसिंगना खनरी हाइकी कोविड 19 नाबा मिगी मसिंग स्टेट असिदा लेपलेतना हेंगलकलिबा असि येंगलगा लेंगाक असिना कंसर्न एमएलए डीसी अमदि लोकल क्लब न सिंगबगी मतेंगा लोइनना कम्युनिटी कोविड केयर सेंटर सिंग स्टेट असिगी कंस्टिट्युएंसी खुदिंगदा सेमगतनबा खनकी अमदि सेंटर सिंग लेरिबा अनाबा सिंगदा लेमना चानबा चाक पीनबु खनकी खोंगचतुदा 20 KL क्रायोजेनिक ऑक्सीजन प्लांट पोरमपात जेनेम्स कोविड ब्लॉक दा PSA ऑक्सीजन प्लांट अनि उखरुल सेनापति अमदि चांदेल दा PSA ऑक्सीजन प्लांट सिंग अथुबदा संगारगनी हायसु चीफ मिनिस्टर न फोंदोखी चीफ मिनिस्टर की खोंगचतुदा स्टेट प्लानिंग बोर्ड की डिप्टी चेयरमैन एल रामेश्वर मैतई प्रिंसिपल सेक्रेटरी हेल्थ भी बुमनुनमांग डायरेक्टर हेल्थ डॉक्टर के राजो डायरेक्टर जेनिम्स प्रोफेसर एल देवन अमदी हेल्थ डिपार्टमेंट ऑफिशियल सिंगसु सरुक याखी She will be employed here. She will be employed. She will be given the additional SP rank to the state police. Additional SP sports. This post will be given to her, and she will be promoted. टिकट कलेक्शन वगैरह अभी नहीं करना है, अभी तुमको ऑफिसर बन के बैठना है और कोचिंग करना है आपका 10 शिशु पार्टिसिपेट इन द नेक्स्ट कमिंग ओलंपिक एंड शिशु गेट गोल्स फॉर नेशन. सुशीला, that Olympian of the judo, she also will be promoted from constable to SI. She will be promoted from constable to SI. And other 3 participants were not getting their result now, but after seeing their achievement in the ongoing Olympic Games, we will decide for them. मणिपुरी सिनेमा की सकनायरबा फिल्म प्रोड्यूसर डायरेक्टर सिनेमाटोग्राफर एडिटर एक्टर चान हैसनाम कोविड 19 नमरम ओइदुना ngasi ayuk anganbada
एडवांस हॉस्पिटल दा लेखिदे महाक लाइचत असिगा नुमित मंगानी लांथेंग नरमखी सकनाइबा मणिपुरी सिनेमा की लमजिंगबा असिना लेखिदबदा माइकई कयादगी लेप्तना अवाबा फोंदोकनरली महाकना खुद थारंबा फिल्म खरा पल्लबदा थमोइनदि कोहोरी अमंबसु अंगानबनी थवान मिसाकना केनखरबदा इराल ओइरगे कनागा हिंगहोनी अइगिनी खन्ना अंजलि हाय स्वीटी हेलो प्रीति पनबयाई मणिपुरी फिल्म की सकनाइरबा प्रोड्यूसर डायरेक्टर सन हसनामना मनुंग मतम सादना खंगहोदना लेखिदबदा सीनियर डायरेक्टर गिल मणिपुरना अवाबा फोंदोखरे ऑनलाइन की खुथांगदा पांथोखिबा अवाबा फोंदोकपगी थोरम अदुदा महाकना फिल्म इंडस्ट्री दा लौबिरंबा थौदांग कयाबु निंगसिंगलदुना मणिपुरी फिल्म की ताइबंगदा चावना अहोबा अमा लेहरगनी हाइना सिंथानखी मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS ना मणिपुरी सिनेमा की लमजिंगबा अमा ओइरंबा सान हसनाम लेखिदबदा थमोइ सोना वा फोंदोकचरी हाइना सोसाइटी असिगे चोल अमना हारी वीडियो फिल्म खक्त नतना सेलुलोइड फीचर फिल्म मेकिंग सु ऑडियंस यामना लेजदबा स्टेट असिदसु ओइथोई हाइबो लमखी फिल्म प्रोड्यूसर डायरेक्टर सिनेमाटोग्राफर एडिटर एक्टर अमसुंग मणिपुर सिनेमा की हईसिंगलबा लमजिंगबा ओइरंबा माइथोंग यामबा सकनाइरबा असिना कोविड-19 लाइनाना मरम ओइदुना ngasi जुलाई 13 की अंगनबा अयुक्त लेखिदबदा मणिपुर सिनेमा दा अचौबा मेखतप ngamlaroidaba ahangba ama lehrogani hairi सैथाबदी अमदी सिंथाबदना वाटहौरगदबा मणिपुरी फिल्म की दमक अचौबा थौदांग लौबिरंबा सकनाइरबा फिल्म मेकर अमदी ममी फाउंडेशन की एडवाइजर सु ओइबिरंबा चान हसनामना ngasi जुलाई 13 त खंगौदना तमथीरबा कोविड लाइचतना मरम ओइरगा मनुंग मतम चादना लेखिदबदा फाउंडेशन असि अवाब फोंदोरक तकली मा की थवाइना लाइरमलेंद इंगना सिकना पोथाब ओइरसनो हाइना ममी थवान की जनरल सेक्रेटरी की चोर अमना हाइरी मणिपुर पुंग कुनमरी असिदा नौना मियोय चमापन मरफुमापन कोविड पॉजिटिव ओइबा थेंगदुना स्टेट असिदा कोविड पॉजिटिव ओइखिबा मिगी मसिंग लिसिंग मरफुद्रा हुमदोय चात्रुक यांखै तरुक यौरे मियोय मापन लेखिदुना अपुनबा सिखिबा मिगी मसिंग लिसिंग अमगा चामरी मरफु तरेत सुख्रे ngasi miyoy lising mariga chanipan marpur nipan test tauki pandemic asi hobudagi ngasi fawda state asida test tauki migi masing lakh tara lising yankhai humdoi chamanga nifumdoi shukre state asigi oina ngasi covid positive oibagi sangsada kun dasmik ani yauki state asida ngasi miyoy lising amaga supna kuntha tre na naba faduna discharge tauki badagi state asigi apunba recover tauki ba migi masing lising marpuma thoiga चात्रुक निफु मंगा सुख्रे एक्टिव केस ना हौजिक मियोय लिसिंग तरा गा चामगा कोनमरी लेरी अदुगा स्टेट असिगी ओइना नाबा फकीबई चांगना चाद मरफु तरे दसबिक अमा तरे नि कक्चिंग डिस्ट्रिक्ट की ओइदा जुलाई 15 की नुक्थिल पुंग अनि दगी जुलाई 13 की नुक्थिल पुंग अनि फाउदा डिस्ट्रिक्ट असिगी मियोय हुफु हुमदोय नौना कोविड पॉजिटिव ओइखी मियोय सिंग अदु लैंगा की टेस्टिंग सेंटर दा यांखैनिपान जीवन हॉस्पिटल दा मरी अमदी इमा हॉस्पिटल दा अमा पॉजिटिव ओइखिबनी पुंग कुनमरी असिदा मियोय चामरी गा सुपना तरुक ना टेस्ट तौखी मखोय लेंगा की टेस्टिंग सेंटर दा चहुंगम फुमंगा जीवन हॉस्पिटल दा कुनिपान अमदी इमा हॉस्पिटल दा तरहम दोय टेस्ट तौखिबनी कोविड-19 पैंडेमिक ना मालेम की मियोय कोटी 13 गा लाख निफुमापन लिसिंग हुमफु तरेत चात्रेत सुपना तरेत कोविड पॉजिटिव ओहेंदुना नहानख्रे मसिगी मनुंगदा मियोय लाख निफुमा थोइगा लिसिंग हुमरा निपान चहुम सुपना मंगा लाइखिद्रे मियोय कोटी 13 लाख हुमफु निपान लिसिंग मरफु गा निपान चात्रेत सुपना तरेत ना नाबदगी फरकख्रे मालेम सिगी मनुंगदा ख्वाइदगी यामना कोविड पॉजिटिव ओइबा लेबाक असि USA ना ओइरी लेबाक असिदा पुन्ना पॉजिटिव केस कोटी 3 लाख यांखै माथोय लिसिंग मरफुद्रा मापन चामरी हुपु मंगा थेंगनरे पॉजिटिव केस मसिंग यामबा अनि सुब लेबाक ना मियोय कोटी 3 लाख 13 लिसिंग 13 माथोय सनी निफुनिथोय पॉजिटिव ओइदुना इंडिया ना ओइडी अदुगा 3 सुब लेबाक ना पॉजिटिव केस कोटी 1 लाख मरफुद्रा 3 लिसिंग मरफुनिपान चात्रु हुमदोय थेंगनदुना ब्राजिल ना ओइरी कक्चिंग डिस्ट्रिक्ट की ओइना ऑक्सीजन प्लांट अमा अथुवा मतमदा सावा लोसिंदुना ऑक्सीजन की मथौ ताबा अनाबसिंग ऑक्सीजन की अवाबा लहेलरोय हाइना मयांगलम रामेश्वर MLA कक्चिंग असेंबली कॉन्स्टिट्यूएंसी ना फोंदोरली ngasi community health center CHC कक्चिंग की मनाकता नौना सागदरिबा फमुंग सामा लैगदबा कोविड हॉस्पिटल की मनाकता सागदबा 250 लीटर पर मिनट कैपेसिटी ओइगदबा ऑक्सीजन प्लांट साफम यंगसिनबगी खोंसत्ता वाफम असि MLA रामेश्वर फोंदोखिबनी MLA रामेश्वर मखा तारदुन हाई मणिपुर लैंगा की लुसिंगबीबा मियाम की
CM ओरिबा N Birena ayaba pibiduna Kaching district ki phamung sama legadaba COVID ki hospital ama saba haunanaba thorang tauri COVID hospital asigi hek manakda Kaching district ki oiba oxygen plant ama amuk sananaba ayaba pirbir tuna athuwa matamda sananaba Manipur Police Housing Corporation da sinabiram duna saba haunanabagi dama engineer sing tharak tuna mapam yengchinbani Manipur CM na Baikat pirakliba afaba khongthang asimak Kaching district asida lairiba miyam gi damaktadi yamna chawba chakot khongthang amani oxygen plant asina mathau toroklabadi Kaching district ki oina oxygen gi awat pa leiroi haibagi thajaba lei asigumna afaba khongthang kaya baikat pirakpa asigi damak Prime Minister Narendra Modi amasung Manipur lenga ki CM N Birenbu Kaching Assembly constituency gi muhit ama oina Kaching district ki miyam gi mahut sillaga thagat pasu phongdorokli COVID laichat asibu thinanaba center amasung state na tapaliba BJP na lusingliba lengak asina thabak kaya paikhatli miyam na su laichat asi muthatnaba hotnabada soidnaba COVID vaccine kathopiu haina miyam gi puning chingsilakli Kaching da oxygen plant ama isagi hospital siga test tawraga lairagadi oxygen gi awatpa laireroi habisi aihaki thajabani honorable Prime Minister amadi honorable Chief Minister bu aina hanna Kaching kendra gi praja gi behalf ta thagachari aduna laiba phatraba COVID-19 gi wave asi akhoi thengnaminaraga akhoi tawba yaba sarkar dagi su BJP led government asina Siri N Biren Singh ki lusing makhada tawreiba pakhaliba thabak ingkhang myamsi public ki amadi Manipur praja gi phanabani habisi thamjaraga punamakku khurumjari aduga COVID-19 gi laina asidagi ngakhunaba athuba matamda vaccination tawthokpiu haina praja da appeal tawjare ngasi yengchin khongchat aduda saruk yarakhiba Manipur Police Housing Corporation gi assistant engineer Lokendro na phungdokibada Manipur laingak na Manipur gi district singda paikhat kadaba oxygen plant singi manungchanna Kaching gi plant asi paikhat naba mphom yengchin bani plant asi athu matamda saba hauduna miyamda kanaba pinanaba Manipur gi chief minister na pibirakpa pautaki matung inna athu matamda sagatuna plant asigi kanaba miyamda phanghananaba hotna jaragani phongdoklamkhi COVID-19 pandemic asibu mapung phana laksinanaba haukiba me thadagi lamdam sida lockdown tawduna lakpadagi lairba praja sing kham thengna wanraba matam sida lengak na chatliba tha July gi tang ahumda Manipur gi gazette ta phongduna CM's COVID-19 livelihood support scheme haudokibabu Kaching khunai chawkhat hanba loop KKCL na taramna opuga loinana Chief Minister bu thagat pa phongdorli Chief Minister gi asuk phajakraba thoksin thorang sing masak thian nanaba kanagumba mioi singna hotna biganu haina appeal torokli hauji Kaching gi mafam kharada mioi kharana masai khudong chaba natraga political gi khudong chaba launa nugwe damak asuk war praja singdagi lupa chama yangkai dagina chani khongat e haibagi pau phangle hiram masida KKCM nasu lairaba singi chaktung phanghauna ba chap chana hotna naba Midyeng changba horagani amadi lana tawba miosing mathakta ain gi oiba matik chaba action lokat hanaba hotnaragani haina KKCL gi general secretary gi chirul amana phongdorokli COVID free oiba kendra ma oinanabagi pandamda sekmai kendra gi MLA Ais Dingo gi lising makada mamang thagi tang kuntaruk tagi chatharakpa COVID vaccine kapthokpa amadi test tawbagi makha chatharakpa oina ngarang COVID-19 management committee awang sekmai bazar da mioi chamaga marpudra vaccine kapthokpaga loinana loshinkhre kendra asigi MLA Ais Dingoga khusamnaduna chatharakpa kendra asigi tongan mafam mapalda vaccine kapaga loinana mafam tarukta COVID test tawbagi khudong saba phanganki haina awang sekmai management committee gi chairman oiba Angom Rajeshna phongdurokli Oinam sombung Muslim gi oiba COVID vaccine program ama Imphal West DC gi metyang makhada sinkre masida OSYCO COVID-19 task force samuro CAC wangoi ga punna khusam naduna sinki aikoi mioi bana COVID laina laichat asibu maithiba piba haibasi COVID vaccine asi natana upai leite maram aduna mioi kayana tonga kayabu kui
कीदुना वैक्सीन काप्तब लैरिबा अदु तौबिगनु हाइना कोविड-19 टास्क फोर्स समरोगी चेयरमैन आई श्याम केशव मैतेना फोंदोरकली ngasi covid vaccine kapagi sinbada achangba senpham pumba wangoi kendra gi ex MLA salam joina tengbang pirakhibani hari amaromda hyang thang palak youth development club HPYDC amadi Imphal West medical team ga loinana advocate MD Nizamuddin gi yumda mass vaccination program ama pangthokre hairiba vaccination camp aduda punna miyoi chanirom vaccine kapthokhi like-minded group LMG Manipur ge assistant secretary oina achoba thodang pubiribi ningombong ongbi ranibala laimana tamthiraba covid-19 laina namaram oiraga hojik layeng chathariba asida mateng oina naba group asigi members singi maraktagi pokchel chaurabi mioi kayana angamba tengbang lakpa lupa lising tara humdoi ga loinana asa thak sing tengbang khre hari Lengang na total lockdown thamkhibana maram oiraga group ki members singi mahut sinduna senpham adu group asigi secretary Sorok Haibam Ojit na Khungman zone to the leiba Ranibala gi yumgi mioi singda khusinakhi Wangkhem kendra gi manung chana leiriba 32/4 Wangkhem AC Thawal Kuno village da chatli batha asigi kunithoi da pangthokkiba mass testing the COVID-19 positive oiraba mioi nipan gi imung manungda ngasi AC asigi mere oikiba social worker kangabam jadumani na village task force Thawal Khunauga khusam naduna nongmada changdaba yadraba chana thakna polam sing mateng pangkhre amadi khun asigi imung kayadasu thakna naba ising water tank siznaduna yenkhre Sandil district ki manung chanba chapi karongda congress lenga ki matam 2012 tagi saba horakkiba chapi karongi guest house ngasi fawbo losindan leibagi matangda lamdam adugi praja singna penadre hiram asigi matangda chapi karong khulgi chief TS barak analna paumi singda phongdorpada miyam praja singgi dambak lenghakna pirakpa chakhat thorangi thabak sing mapung fana losin bidaba asi nungaitaba fawi mafam asida saba hormliba chapi karong guest house asi chahi mapallom sujilaklaba asi phawda karimata masi lengdana leire mari leinaba PhD digi chief engineer rasu ai basior piduna wakat khri adabu ngasi phawda karigumba pakhum amata pirakba leitri maram asina hojik paliba BJP lenga asina midyang changbiu haina chapi karong khulgi chief TS barak analna lenga ki puning singchilakli Tokyo Olympics ta nupigi weightlifting ki kg nifumapan ki category da silver medal phanglakrabi Mirabai Chanu na gold medal phanglakpa yabagi chance ama leiri hari gold medal lokhibi China gi Hou Jinjibu doping test taunanaba Tokyo da makha leithanaba khankhre mahak doping test ta fail oirabadi Mirabai na gold phangani hari mahak na Tokyo games ta medal phanglakpada hangba wahangi pakhumda Mirabai na haiki mahak haifam khangdana nungaiba poi Tokyo Olympics ta medal ama phangba haibasi mahaki chawarba manglan adu hojikti mangphaunore adubu masi tarai na phangbadi nate yamna kanna hotnaro matungda phangba ngambani haiki nong kanna haithabadagi achoba landslide thokpadagi lambi thingkidana Maharashtra gi Raigarh district changchilakliba rescue operation district administration na makha chathahan kidre Tali khungangda myo yankhai humthoi sikhi mangana sokhi myo kuntramathoi na thiba khangdana leiri makhoi khudingmak siram lagani haina lauthok lagani mafam asi district collector Nidhi Chaudhary na phongdok khibani thibagi thabak lebhan khiba adu National Disaster Response Force NDRF ki mot lawra matungdani hairi Maharashtra ki Chief Minister Uddhav Thackeray na khungang aduda thangjan namita chatuna mafam adugi phibam yengchenki hairi Aroibada maroya pau amahanna ngasi lebak asina Kargil Vijay Divas palan pangthoktuna athoba singaphamda ikai khumnaba utkhre Manipur da world class weightlifting academy ama linkhatnanaba warep lawre haina Chief Minister N Birena haikre saknairwa film maker director actor cinematographer san haisnam laikhidre Kakchingda nauna sagadaba oxygen plant ki mafam MLA M Rameshwar na yengshinkhre loinana Mirabai gold medal phanglaba yabai khudong chaba leiri
ngasigidamakta di paudam pijaba mata losinjari meyang tabiri ba khwai punapu amuk hanna khurumjari